Irang asida lanjen naduna relief camp singda leiriba miyoi sing asi yengsinbinanaba amadi SENNABINABA LEITABAGUM LEIRI haina National Research Center NRC gi President Thongam Ajitna pendaba phongdokre. National Research Center Youth Collective Manipur YCM amadi Manipur International Youth Center MIYC na punna sinduna empowering the IDP United Nations Guiding Principle on Internal Displacement haiba hiramda ngasi Kanchipurda leiba Manipur University gi mayoknabada leiba National Research Center building gi Naurem Sana Jauba Public Library Hall da nongmagi oiba khananainabagi thoram ama pangthokre. Thoram aduga mari lenena Thongam Ajitna makhatana phongdokhibada lanjen nariba singna UN gi guideline gi matung inna fangfam thokpa sing amadi makoina tawba yaba thabak thoram sing ningthina khanaduna punna khangminnana bagi pandamda thoram asi pangthokpani lanjen nariba singna tawba yaba thabak thoram singi matangdasu Maitai lon Bengali lon Mar lon Thadau lon Paite lon amadi English londa amasung phongduna relief camp da leiriba sing amadi English londa phongduna relief camp da leiriba sing amadi meyamda fangalagani haiki. United Nations ki adugumba IDPs da phangado magi guideline no sakna ga guideline leiriba koina adu guideline do kari kaino haibasi akoina ngasidi akoina akoi khaki natabada maiti khaki natabada adugumba mar paite thadau sida akoina madu sapsan handoga moi maronda loi handoga akogi lozu maiti mayek ne Bengali ne adegi Roman kanane English mayek tane alphabet sant handoga akoina ngasi lai ona su ngasi akoi mayam pijaga duriba pungjaga doi ni mayam de gyan ta bi dongta aduni ngasi akoi tasin yam chauna adu thawama phokuk sari base Kangpokpi ward number 33 Lanjen naduna relief camp ta leiriba Laifrakpam ibo chongna phongdok rakhibada irang asi mapung fana loirabagum miyoi kharana harau kumhai da tawduna leiribasi yamna asoiba amani relief camp ta leiriba miyoi sing masa gi mayumda hanjinduna tangdu leitana leitriba fawba irang asi loire haina loba yakhiroi amaromda prefabricated housing da leiriba sishu khudong chadaba kaya mayoknaribani ka amada chakhumsu oiba tumphamsu oibana awaba ama oiri lengakna ka ahum degi tadana leiba yum sing sabiu amadi yariba makai atenba matamgi manungda hanagi lauri yumfamda hanjinana ba honabiu lanjenariba miyoi singda nongmada lupa marifu piriba asishu imung puba konaba nate maramaduna matik chana senfam pibiu haiki thoronggi manung chana Manipur University gi Department of Law gi Assistant Professor Dr. Sapam Dilip Kumarna IDP and Domestic Law Remedies amasung International University Pune gi Symbiosis Law School gi Assistant Professor Dr. Manglem Mangalna UN Guiding Principle on Internally Displaced Person and Manipur IDP gi matangda wangangki सरकार ने वो संग यारे न लाउथोती रे संग यारे न लाउथोगसु अखोने के संग यार संग यागिरो अदु सरकार ने संहन गेरदि केसु नते एमसुम अखोने संग मतमदा हानगुमना फम मदु लेबि याननबा अदु अइना वखलदगी मना फोगुसनि लेबि याननबा सिनबिउ हाइबसिमा करि मोइना रोगेटेड हाउस सारगा मतम खरनिगी बुदि लेननबगी हाइरकनि दमसेसे लेदो लेबसे खोंदोक हुंजिन तौबो अमा संगबनिना असेंगोदा अखोगी वखलदि याम अवाबा मायोक्नबा हाइतारे अखोने केंगनाजब रेवजी सारगा हाना सारगा लेबिबा फेब्रिकेटेड हाउस जुयेंसी असुगी मति वाना लेये का अनि खक पीरे का अमदना साइसिंग ताबा साखोंबा अमदि लेट्रिन बारूम ओसल का अमदना पुलप पुन्न फैमिली पुन्न लेमिनाबगी मी मंगा लेबि याव 10 लेबि याव को याम सिनना लेबि हाइतारे अदुमाइना तरोगा हदक सागदबगी थबिगदब ओइतारगदी तसेना साबिगे हारगदी कगी मसा मसागी लम खरा येनबि हाइतारे सबसार अदगी कादो अहुम की सांगे साबा सार खरा कोमना थबि हाइतारे अदुमा पामजै